Sahi asigi anirak suba oina thokliba isau asigi ngasi nini suba numitasu state asida tampaki mapham kya Esingna Thumjinkhre leiri Meeoi Lising ani hena safagadaba mapham singda thangdokre ngarangdagi hauna thokliba isau asina tampaki mapham kya phauduna cheliba Imphal turel nambul turel kongba turel iril turel gi ising imai khudong thiningai thaki mathakta chenbaga loinana ngarang ahing nongyai hauduna mapham kya da Imphal turel gi torban kaiduna ising pathorokpadagi anakba mapham sing paktaknana Esingna Thumjinkhre National Highway Chamaga Sumda ani Imphal More Lambi Paringi Singdamai Parking dagi hauraga Kakwa Bazar Fawbada Esingna Thumjinkhre leiri Imphal Turel gi Oinam Thingelda ngarang ahing nongai matung pungkhairom chatpa matamda torban kaibadagi Singdamai Langthabal amasung Thongju AC singi mapham kaya paktaknana Esingna Thumjinkhre masina maram oiduna Meeoi kaya yumda leiba yadabadagi safagadaba mapham singda NDRF SDRF Manipur Police Fire Service amasung local volunteer singna thangdoki Kawa Police Station Esingna Thumjinkhre personnel sing khutsu khulaiga loinana station thadokuna safagadaba mafamda station tawduna leiki basikong kongba irongda kongba turel kaiduna basikong amasung kyangbagi mafam sing paktaknana Esingna Thumjinkhre leiri Khetrigao top khonang khong amasung porompat ki mafam singsu Esingna Thumjinkhre leiri izauna sokhalaba mafam singidas Singdagisu Meeoi sing safagadaba mafam singda puthropagi thabak chathari isau sina miyam gi lanthum kaya amang ata thogonkhre Meeoi ani hojik phawbagi oina laikhidre hairi amoromda ahen by ising thadoknaba ithai beres amasung Imphal beres ki gate sing hangduna thamne lengang echao ga mari leinana Imphal gi first MR gi banquet hall da pung kunmari chumna thabak tawgadaba control room hangduna thambaga loinana echao gi phibam kupna yengshenbagi thabak chathari